अहानबदा मूवीज रिवील मणिपुरना मयामबु तरामना ओक्सबगा लोइनना इकोकनोना खुरुमजरी ngasisu movies reveal manipurna drama category manung chanba Hollywood movie ama puduna laksari ba movie asigi mamingna hachi A Dog's Tale movie asi IMDb gi rating da 10 gi manung da 8.1 fangi Rotten Tomatoes na 64% amadi Google user singna 92% like piba adugumlaba thoidok hendona maming salaba movie ama haibudu oiri movie asi da maroiba saktam langliba singdi Parker Wilson gi saktam dana Richard Gere Mahaki nupi Kathy Wilson gi saktam dana John Allen Parker gi masa nupi Andy gi saktam dana Sarah Romer asina singbani movie asi Manipuri da handoksaba matamda soikhiba lankhiba chita nandhau ba yawrubasu movies reveal Manipur gi makai dagi ngakpiu haina mayam da nolokna ningsingjari adudi movie asi haujaragi mayam puning changna taminarasi movie asi asengba thokhiba thongdokta yumfam oiba wari amani movie asigi haudorakpada school amada uladuna class amagi chatra sing adu makhoi gi pamjaba khoida jaba hero singi matangda phongdoknaraduna movie asi haudorakle ahan boina class adugi chhatri nupi masa amana mahaki hero asi Columbus oiraga dum laigani maramdi mahaki apikpa hi aduda thauna fana paklaba samudrada matomda hi adu holaga laktuna America bu discover tawkhibani aduna mahakna maram oiraga school singsu Columbus Day gi suti thari bani haina nupi masa aduna mahaki khoida jaba hero gi matangda mayam da phongdoklami satra mayam adu hauna khuwa khurami mahaki mathangda class adugi oja aduna Roni kauba satra ama amuk kauthokladuna mahaki pamjaba hero gi matangda hainaba hairami Roni na mayam adugi mamangda tholoktuna mahaki hero di Hachiko ni haina board aduda irakpada lairiba satra satri mayam aduna karino Roni na iraklibasi haina murum sonarami Roni na Hachiko gi matangda hairakladuna Hachiko si mahaki grandfather Parker Wilson gi hui gi maming ni haina hairakpada lairiba mayam adu noklami Roni na makha tarakladuna Hachiko bu mipum khodimakna angakpa hui ni haina hainarami maramdi Hachiko bu kadaidagi lakpano haibasi mayam aduna khangnaramde asumna sinasi hasi hairagasu khangnariba Hachiko hairiba hui asigi hawrafangi matangda uladuna hawkhraba matamda kamdowna Hachiko bu angakpa hui ama oirakhibano haibagi matangda ulakli Japanese monastery amada mong amana huinaw amabu basket amagi manungda haptuna monastery adudagi atopa mafam amada huinaw adubu pukhinaba sem sarami basket aduda hui adugi hawrafamni khangnaba tek amasu loina halami asumna huinaw adu gari amada haptuna Japanese monastery adudagi puthoraklami amadi mathang puraklaba tungda Japan dagi USA da yawraklami hui adubu hapa iba basket aduda yawrakliba hui adugi hawrafamni khangnaba loinarakliba tek adu panthungfam yawdringaida lama khangda tek adu maset ama segaiduna tahokhirami sennasi amuk school amada Roni kauba satra amana Hachiko gi matangda hairamba adu amuk ulakladuna Roni na mayam aduda hairami madudi matam kuirabai mamangda maki grandfather Parker na lairiba town adugi railway station da Hachiko bu Roni gi grandfather Parker na thengnaduna Hachiko gi wari asi hawrakhibani haina Roni na mayam aduda tamlami asumna senase hawkhraba matamda amuk ulakladuna miyoi amana train station amada huinaw adubu yawriba basket ka loinana atopa pochai singa trolley amada haptuna induna puraklami hui adubu yawriba basket adu trolley adudagi makhada tahorami amadi trolley adubu chinglaga puriba miyoi aduna basket adu tahawi haiba khangdakai hanna yenglamdana chathkhirami basket adugi thong adu makhada takhibagi safu aduna maram oiraga maya karami amadi manungda yawriba huinaw aduna maya karaga leiriba thong adugi khudong chaba lawduna basket adugi mapalda huinaw adu tholaklami train station aduda chatliba miyam adugi marakta huinaw adu koisa chalami Parker Wilson koba college amada music ki professor oiba Roni gi grandfather aduna phone da wari saduna lakpada huinaw aduna Parker gi mangda famjilaktuna Parker da yenglaklami hui adugi matau aduda Parker na phone adu thamladuna hui aduda lambi lamangna rabra hairaduna huinaw adubu pangkhalami
Parker na hui adugi mapu leibra haina akoiba sing aduda koyeng yenglame. Hui adugi mapu leiba udrabada Parker na hui adubu pamduna Carl kauba train station adubu senaba mioi amada hui adubu kanagumba mapu amana thiba lakani aduna hui adu Carl da sinaramge haina Parker na Carl da hairami. Maduda Carl na hui adugi mapu na thiba laktrabadi ahing chupa ama hui adu mafam asida thong lonjalamlaga thanamlani ayuktadi hui asi hui singi lebamda piba salani haina Parker da haibadagi Parker na nungairakhtraduna hui adugi mapu thiba phangdriba fawa mahaki mayumda leinabagidabak puraklami. Yum yaurakladuna Parker na mahaki nupi udringaida tuminna hui adu ka amada mafam chana thanami. Ka adudagi Parker na tholakpada mahaki nupi Katie Wilson su mathaktagi kumdaraktuna Parker bu lam lamna chalubadu kamdorokpage hairaduna taramna olami. Katie na mahaki nupa Parker da surprise ama utkadaba lei haina hairakpada Parker na su surprise ama magi su utkadaba lei haina Katie da hairami. Asumna makhoi ani mathakta kakhatkirami. Somdana ka amagi manungda thanamliba hui aduna music instrument amada nesilubadagi makhol tholaklami. Makhol adu Katie na tabadagi makhol ama tadra haina Parker da hangbada Parker na ugi masana thongnau da thinglakpai makhol oiramgani haina haijalami. Makhada leheuriba hui aduna ka adugi thingjanlamliba thong adu hangdoklami amadi Parker hoina leiriba mathakta kakhalaktuna Katie gi makhongda hui aduna leklakpadagi Katie khangduna lauraklami. Asumna Parker amadi Katie hui adugi matangda marai yenarami. Parker na hui adu train station da thengnaduna train station adubu senariba Carl da piramge tawbada mahakna nongalaga hui asi mayamgi thambamda pirurani haibadai nuaitraduna hui asi yumda purakpani hayeng nongalaga hui asigi mapu thiduna soidana pithoklurage haina Parker na mahaki nupi Katie da sengdoklami. Leiribo afamdi Katie amadi Parker mamangda yanakhibagi matung ina yumda makhata na hui loidaba haina yanakhiba oirami. Asumna yum adugi mapalda mamangda yum aduda loiramba hui amagi makolda train station adudagi purakliba huinaw adu mafam chana thanamlaga Parker na yumda chensinkhiba adu makolda lehauriba huinaw aduna Parker na chensinkhiba adu munna yengduna lehauki. Mathangi numita Parker gi masanupi Andy na hui asi yamna nungsi yum sida hana loiramba hui aduna sikhraba matungda hihang hanglaba yum sida purakliba hui asi loirasi haina Parker da Andy na haibada Parker na namada oina hangluso haina masanupi Andy da hainami. Matang aduda Katie changlaktuna che amada papi found haina thaduna poster oina namthoktuna hui adugi mapu masak khangdoktuna mapu da sinakhinabagi Katie na che adu puraklami amadi hui loiba yaroi napado hui loinabagi damak pungning thogatkanu haina Katie na masanupi Andy da khangalami. Asumna huinaw adu animal shelter amada Parker na puraklami. Adubu shelter aduda mapu masak khangdaba hui yamna leirambadagi mafam adudai Parker na huinaw aduga loinana tholaklami. Amadi Parker gi nupina namthorakliba poster adu town adugi train station yauna tongan ba mafam da thelami. Parker na hui aduga loinana train tongduna mahaki college da laklami. Parker na mahaki satrasing jagoi saba adubu taklami. Nakanda thamliba hui adu jagoi saba marak aduda sangsilaklami amadi Parker na hui adubu pangkhatuna mahaki satrasing aduda hui loiba pambra haina phagi oina hanglami. Masigi matungda Parker na mahaka khangnaba Japanese professor amada hui aduda loinarakpa segairaba tek maset amagi matangda hangbada hui asigi breed asi Akita kawi Japan dagini isam jamba hui nate special breed amani haina Japanese professor aduna tek maset adu yengduna hairami amadi hui adugi mangakta loinariba collar tek aduda iriba number adu 8 ni Japanese marolda 8 hariba number asi hasi kawi haina makhatana Japanese professor aduna Parker da hairami. Masigi matungda Parker yumda halaktuna Japanese professor aduna hui adugi matangda hairakliba sing adu mahaki nupi Katie da tamlami. Katie nadi mahaki wakhalda hui asi yum sida loiba pamlamde aduga Parker da hui asi yum sida loiba pamli natra haina hangduna makhoi ani wari sanaringai talak aduda hui adu leiba udabadagi Parker na hachi haina kauduna hui adubu thirakpada Katie na wana matam sangna honaduna semgalakpa
ꯄꯣꯠ ꯑꯃ ꯍꯆꯤꯅ ꯆꯤꯈꯥꯏꯗꯨꯅ ꯄꯣꯠ ꯑꯗꯨ ꯃꯥꯡꯍꯜꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯀꯦꯇꯤꯅ ꯁꯥꯎꯗꯨꯅ ꯍꯨꯏ ꯑꯗꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯄꯥꯀꯔꯅ ꯍꯨꯏ ꯑꯗꯨ ꯃꯄꯥꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄꯗꯒꯤ ꯄꯥꯀꯔꯅ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯀꯣꯜꯗ ꯊꯝꯂꯤꯕ ꯍꯆꯤꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯆꯤꯒ ꯂꯣꯏꯅꯅ ꯄꯥꯀꯔꯅ ꯑꯀꯤꯇꯥ ꯍꯥꯏꯔꯤꯕ ꯍꯆꯤꯒꯤ ꯕ꯭ꯔꯤꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯅꯦꯠꯇ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯕꯦꯁꯕꯣꯜ ꯃꯦꯆ ꯑꯃ ꯇꯤꯚꯤꯗ ꯂꯥꯛꯄ ꯑꯗꯨ ꯍꯆꯤꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕꯗ ꯄꯥꯀꯔꯅ ꯁꯣꯐꯥꯗꯨꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯀꯦꯇꯤꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯥꯀꯔ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯥꯀꯔ ꯍꯆꯤꯒ ꯂꯩꯔꯝꯗꯨꯅ ꯁꯣꯐꯥ ꯑꯗꯨꯗ ꯇꯨꯝꯂꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯔꯒ ꯍꯆꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯨꯗ ꯀꯦꯇꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯄꯥꯀꯔꯅ ꯍꯨꯏ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯗꯣꯛꯄ ꯑꯁꯥꯎꯕ ꯄꯣꯛꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯀꯔꯅ ꯍꯆꯤꯕꯨ ꯇ꯭ꯔꯦꯟ ꯇꯧꯕꯤꯕ ꯇꯝꯕꯤꯕ ꯍꯧꯗꯨꯅ ꯄꯥꯀꯔꯅ ꯕꯣꯜ ꯑꯃ ꯂꯪꯊꯣꯛꯇꯨꯅ ꯕꯣꯜ ꯑꯗꯨꯕꯨ ꯈꯨꯜꯂꯒ ꯄꯨꯔꯛꯅꯕ ꯍꯆꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯆꯤꯅ ꯕꯣꯜ ꯑꯗꯨ ꯈꯨꯜꯂꯒ ꯄꯨꯔꯛꯎ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ꯫ ꯄꯥꯀꯔꯅ ꯍꯨꯏꯒꯤ ꯃꯑꯣꯡꯗ ꯀꯨꯜꯂꯒ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯣꯜ ꯑꯗꯨ ꯃꯌꯥꯗ ꯆꯤꯛꯇꯨꯅ ꯍꯆꯤꯗ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯟꯗꯤ ꯑꯃꯗꯤ ꯀꯦꯇꯤꯅ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯇꯨꯅ ꯀꯦꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯍꯆꯤꯕꯨ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯊꯣꯛꯈꯤꯅꯕ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯏꯁꯜꯍꯧꯅꯕ ꯀꯦꯇꯤꯅ ꯀꯣꯂꯣꯝ ꯑꯃ ꯊꯤꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯦꯟꯗꯤꯁꯨ ꯄꯥꯀꯔꯒ ꯍꯆꯤꯒ ꯃꯄꯥꯜꯗ ꯁꯥꯟꯅꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯟꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯨ ꯀꯦꯇꯤꯅ ꯎꯔꯛꯄꯗꯒꯤ ꯍꯨꯏ ꯑꯗꯨ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯀꯦꯇꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯆꯤꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯕꯗ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯗꯨꯅ ꯍꯆꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯄꯥꯀꯔꯅ ꯊꯕꯛ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯄꯗ ꯍꯆꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯅꯕ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯆꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯜ ꯈꯥꯔꯤꯕ ꯑꯗꯨꯒꯤ ꯃꯈꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯍꯣꯒꯥꯏꯗꯨꯅ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯃꯄꯥꯜꯗ ꯂꯤꯊꯣꯔꯛꯇꯨꯅ ꯄꯥꯀꯔꯅ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯨ ꯇꯝꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯄꯥꯀꯔꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯅꯕ ꯇ꯭ꯔꯦꯟ ꯇꯣꯡꯈꯠꯂꯛꯄꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯍꯆꯤ ꯂꯩꯔꯝꯕꯗꯨ ꯄꯥꯀꯔꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯆꯤꯕꯨ ꯌꯨꯝꯗ ꯆꯠꯈꯤꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯌꯨꯝꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯄꯨꯡ ꯇꯥꯗꯨꯅ ꯆꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯀꯔꯅ ꯊꯕꯛ ꯆꯠꯀꯗꯕ ꯑꯗꯨ लेप्तुना ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯍꯆꯤꯅ ꯍꯣꯒꯥꯏꯔꯝꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯄꯥꯀꯔꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯍꯆꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯀꯔꯒꯤ ꯅꯨꯄꯤ ꯀꯦꯇꯤ ꯂꯥꯛꯇꯨꯅ ꯄꯥꯀꯔꯕꯨ ꯍꯆꯤꯅ ꯏꯟꯅꯔꯛꯄꯗꯒꯤ ꯇ꯭ꯔꯦꯟ ꯅꯪꯍꯧꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯄꯥꯀꯔꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯀꯦꯇꯤꯅ ꯇꯧꯍꯧꯗꯨꯅ ꯃꯊꯪꯒꯤ ꯇ꯭ꯔꯦꯟꯗ ꯊꯕꯛ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯄꯥꯀꯔ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯦꯇꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨ ꯍꯆꯤꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯦꯇꯤꯅ ꯍꯆꯤꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯔꯝꯃꯤ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯌꯧꯗꯨꯅ ꯄꯥꯀꯔꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯖꯒꯣꯏ ꯇꯝꯕꯤꯔꯝꯕ ꯑꯗꯨ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯆꯤꯅ ꯇ꯭ꯔꯦꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯍꯤꯞꯂꯝꯕ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯋꯥꯜ ꯑꯗꯨ ꯆꯣꯡꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯥꯀꯔꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯈꯟꯗꯨꯅ ꯑꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯍꯆꯤꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯔꯛꯄꯗ ꯇꯥꯎꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯆꯤ ꯑꯁꯤ ꯄꯥꯀꯔꯒꯤ ꯍꯨꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯁꯨꯝ ꯆꯨꯝꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯍꯨꯏ ꯑꯗꯨ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗꯗꯤ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯔꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯑꯗꯨ ꯍꯆꯤꯅ ꯎꯕꯗꯒꯤ ꯄꯥꯀꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯄꯥꯀꯔꯒ ꯍꯆꯤꯒꯅ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯇꯤꯒꯤ ꯄꯥꯀꯔꯒ ꯊꯦꯡꯅꯔꯤꯕ ꯃꯤꯒꯩ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯄꯥꯀꯔꯅ ꯑꯆꯥ ꯑꯊꯛ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯆꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯔꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯃꯤꯅꯤꯠ 2ꯒꯤ ꯃꯃꯥꯡꯗ ꯍꯆꯤ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯕꯗ ꯉꯥꯏꯔꯤ ꯀꯦꯇꯤꯁꯨ ꯂꯥꯛꯄ ꯎꯗꯦ ꯍꯥꯏꯅ ꯄꯥꯀꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯀꯔꯒ ꯍꯆꯤꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯀꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯟꯗꯤꯒ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯃꯥꯏꯀꯦꯜꯒ ꯄꯨꯟꯅ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯗꯨꯅ ꯃꯥꯏꯀꯦꯜꯒ ꯄꯥꯀꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯆꯤꯒ ꯂꯣꯏꯅꯅ ꯂꯩꯗꯨꯅ ꯃꯥꯏꯀꯦꯜꯅ ꯕꯣꯜ ꯑꯃ ꯂꯪꯊꯣꯛꯇꯨꯅ ꯍꯆꯤꯗ ꯕꯣꯜ ꯑꯗꯨꯕꯨ ꯄꯨꯔꯛꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯔꯅ ꯍꯆꯤꯗꯤ ꯂꯪꯊꯣꯛꯈ꯭ꯔꯤꯕ ꯕꯣꯜ ꯑꯗꯨ ꯈꯨꯜꯂꯣꯏ ꯅꯁꯥꯅ ꯑꯗꯨꯝ ꯕꯣꯜ ꯑꯗꯨ ꯈꯨꯟꯖ ꯇꯥꯔꯦ ꯍꯥꯏꯅ
ꯃꯥꯏꯀꯦꯜꯗ ꯍꯥꯏꯕꯗꯒꯤ ꯕꯣꯜ ꯑꯗꯨ ꯃꯥꯏꯀꯦꯜꯅ ꯑꯣꯏꯅ ꯆꯠꯂꯒ ꯈꯨꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯀꯔꯅ ꯖꯄꯥꯅꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒ ꯎꯅꯗꯨꯅ ꯍꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯅꯕꯗꯨꯗ ꯄꯥꯀꯔꯅ ꯍꯥꯏꯔꯝꯃꯤ, ꯍꯁꯤꯁꯤ ꯏꯆꯝ ꯆꯝꯕ ꯕꯣꯜ ꯑꯃ ꯂꯪꯊꯣꯛꯇꯨꯅ ꯕꯣꯜ ꯑꯗꯨ ꯈꯨꯜꯂꯒ ꯄꯨꯔꯛꯅꯕ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯖꯄꯥꯅꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯄꯥꯅꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈ꯭ꯔꯤꯕ ꯕꯣꯜ ꯑꯗꯨ ꯄꯨꯔꯛꯂꯕꯗꯤ ꯃꯗꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯄꯥꯀꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯄꯥꯀꯔꯅ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯍꯁꯤꯁꯨ ꯃꯇꯨꯡ इनरꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯄꯥꯀꯔꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯍꯁꯤꯒ ꯁꯥꯟꯅꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯀꯔꯅ ꯍꯁꯤꯕꯨ ꯌꯨꯝꯗ ꯆꯠꯈꯤꯅꯕ ꯍꯥꯏꯕ ꯑꯗꯨꯗ ꯍꯁꯤꯅ ꯌꯥꯗꯨꯅ ꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯎꯟ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯁꯤꯕꯨ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯄꯥꯀꯔꯅ ꯊꯕꯛꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯍꯁꯤꯅ ꯃꯍꯥꯛꯀꯤ ꯉꯥꯏꯐꯝꯗ ꯐꯝꯂꯒ ꯄꯥꯀꯔꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯎꯟ ꯇꯥꯕ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯁꯤꯅ ꯄꯥꯀꯔꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯗꯨ ꯁꯤꯟ ꯑꯁꯤꯗ ꯎꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯄꯥꯀꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯟꯗꯤꯒ ꯃꯥꯏꯀꯦꯜꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯁꯤꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯗꯧꯅ ꯄꯨꯟꯅ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕꯗ ꯌꯥꯎꯕꯗꯨ ꯎꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯀꯔꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯍꯁꯤꯅ ꯃꯍꯥꯛꯀꯤ ꯉꯥꯏꯐꯝꯗ ꯂꯩꯔꯝꯕ ꯎꯗꯕꯗꯒꯤ ꯄꯥꯀꯔ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯍꯣꯕꯦ ꯍꯣꯕꯦ ꯄꯥꯀꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯇꯤꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯪꯗꯨꯅ ꯍꯁꯤꯕꯨ ꯎꯕ꯭ꯔꯥ, ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯍꯪꯕꯗ ꯀꯦꯇꯤꯅ ꯑꯌꯨꯛꯇꯒꯤ ꯎꯗꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯀꯦꯇꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯄꯥꯀꯔꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯍꯁꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯁꯥ ꯑꯃ ꯆꯪꯂꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯈꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯄꯥꯀꯔꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥ ꯑꯗꯨ ꯆꯪꯂꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯍꯁꯤꯅ ꯄꯥꯀꯔꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯉꯥꯏꯔꯝꯗꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯟꯗꯤꯅ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯄꯥꯀꯔ ꯑꯃꯗꯤ ꯀꯦꯇꯤꯗ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯀꯔꯒ ꯑꯦꯟꯗꯤꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨꯒꯤꯗꯃꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨ ꯍꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯀꯔꯗ ꯊꯕꯛ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯄꯗ ꯍꯁꯤꯗ ꯆꯠꯂꯁꯤ, ꯃꯍꯥꯛꯄꯨ ꯊꯤꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯅꯕ ꯍꯥꯏꯕꯗ ꯍꯁꯤꯅ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯗꯨꯅ ꯈꯣꯡꯂꯝꯃꯤ ꯑꯃꯗꯤ ꯆꯠꯁꯤ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ꯫ ꯀꯦꯇꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯁꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯁꯤꯕꯨ ꯆꯠꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯄꯥꯀꯔꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯇꯣꯝꯗ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯁꯤꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜꯗ ꯆꯪꯗꯨꯅ ꯕꯣꯜ ꯑꯃ ꯃꯌꯥꯅ ꯆꯤꯛꯂꯒ ꯄꯥꯀꯔꯒꯤ ꯃꯇꯨꯡ इनरꯛꯂꯝꯃꯤ꯫ ꯍꯁꯤꯅ ꯕꯣꯜ ꯆꯤꯛꯂꯒ इनꯈꯤꯕ ꯑꯗꯨ ꯀꯦꯇꯤꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯩ ꯎꯔꯝꯃꯤ꯫ ꯍꯁꯤ इनरꯛꯄ꯭ꯔꯥ ꯍꯥꯏꯅ ꯄꯥꯀꯔꯅ ꯆꯠꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯀꯔ ꯃꯇꯣꯝꯗ ꯂꯥꯛꯄ ꯎꯕ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯃꯇꯣꯝꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯥꯀꯔꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯍꯁꯤꯅ ꯕꯣꯜ ꯆꯤꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄꯥꯀꯔꯅ ꯍꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯣꯜ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯐꯥꯕ ꯄꯥꯝꯂꯤꯔꯥ ꯍꯥꯏꯅ ꯍꯁꯤꯗ ꯍꯥꯏꯔꯗꯨꯅ ꯄꯥꯀꯔꯅ ꯕꯣꯜ ꯑꯗꯨ ꯂꯪꯕꯗ ꯍꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯣꯜ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯣꯜ ꯑꯗꯨ ꯃꯌꯥꯗ ꯆꯤꯛꯂꯒ ꯄꯥꯀꯔꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯣꯜ ꯂꯪꯊꯣꯛꯄꯗ ꯍꯁꯤꯅ ꯕꯣꯜ ꯑꯗꯨ ꯆꯤꯛꯂꯒ ꯄꯥꯀꯔꯗ ꯄꯤꯔꯛꯄ ꯑꯗꯨꯗ ꯄꯥꯀꯔ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯄꯥꯀꯔꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯕꯨ ꯄꯥꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯕꯣꯜ ꯂꯪꯊꯣꯛꯂꯒ ꯍꯁꯤꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯕꯨ ꯄꯥꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯥꯀꯔꯅ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯁꯤꯕꯨ ꯌꯨꯝꯗ ꯍꯜꯂꯣ, ꯍꯣꯔꯦꯟ ꯌꯥꯆꯪꯂꯛꯄ ꯄꯨꯡ 5ꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯅ ꯄꯥꯀꯔꯅ ꯍꯥꯏꯔꯗꯨꯅ ꯕꯣꯜ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯍꯁꯤꯅ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯁꯤꯅ ꯈꯣꯡꯂꯛꯂꯤꯕ ꯑꯗꯨꯗ ꯄꯥꯀꯔꯅ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯔꯕ ꯇꯨꯡꯗ ꯄꯥꯀꯔ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯁꯤꯅ ꯃꯄꯥꯜꯗ ꯈꯣꯡꯗꯨꯅ ꯂꯩꯍꯧꯈꯤ ꯑꯃꯗꯤ ꯄꯥꯀꯔꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯍꯁꯤꯅ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤ꯫ ꯅꯍꯥꯟꯒꯩꯒꯤ ꯃꯇꯝꯗꯗꯤ ꯄꯥꯀꯔꯅ ꯇ꯭ꯔꯦन ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯗꯤ ꯍꯁꯤꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯈꯤꯕꯅꯤ꯫ ꯄꯥꯀꯔꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯇ ꯌꯧꯗꯨꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯄꯥꯀꯔꯅ ꯄꯨꯔꯛꯈꯤꯕ ꯕꯣꯜ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯦꯛꯆꯔ ꯄꯤꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯥꯀꯔ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯀꯔ ꯍꯜꯂꯛꯀꯗꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯥꯡꯗ ꯍꯁꯤꯅ ꯄꯥꯀꯔꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡ 5 ꯇꯥꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯊꯣꯛꯅꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯀꯔ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯁꯤꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫
ꯄꯨꯡ ꯍꯦꯜꯂꯕꯁꯨ ꯄꯥꯀꯔ ꯂꯥꯛꯇꯕ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯁꯤꯅ ꯃꯄꯥꯜꯗ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯍꯦꯜꯂꯕ ꯐꯥꯎꯕ ꯍꯁꯤꯅ ꯄꯥꯀꯔ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯕ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ "ꯒꯨꯗ ꯅꯥꯏꯠ ꯍꯁꯤ" ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯦꯟꯗꯤꯒꯤ ꯅꯨꯄꯥ ꯃꯥꯏꯀꯦꯜ ꯂꯥꯛꯇꯨꯅ ꯍꯁꯤꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯀꯔ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯀꯞꯄ ꯑꯗꯨꯗ ꯍꯁꯤꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯃꯄꯥꯜꯗꯒꯤ ꯑꯍꯣꯕ ꯃꯔꯛꯇꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯀꯔ ꯍꯜꯂꯛꯈꯤꯗꯕ ꯑꯗꯨꯗ ꯍꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯜꯗ ꯁꯨꯛꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯁꯤꯅ ꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯀꯔꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯀꯔꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯌꯧꯗꯨꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯁꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯉꯥꯏꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯄꯥꯀꯔꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯊꯦꯡꯖꯜꯂꯛꯂꯕ ꯐꯥꯎꯕ ꯍꯁꯤꯅ ꯄꯥꯀꯔꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯊꯣꯛꯂꯛꯄꯗ ꯍꯁꯤꯕꯨ ꯎꯗꯨꯅ ꯍꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ "ꯄꯥꯀꯔ ꯂꯩꯈꯤꯗ꯭ꯔꯦ" ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯁꯤꯗ "ꯄꯥꯀꯔꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯅꯨ, ꯃꯍꯥꯛ ꯍꯜꯂꯛꯂꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯁꯤꯅ ꯃꯑꯣꯡ ꯍꯥꯗꯅ ꯄꯥꯀꯔꯕꯨ ꯉꯥꯏꯕ ꯑꯗꯨ ꯎꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ "ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯗꯨ ꯇꯧꯔꯣ" ꯍꯥꯏꯔꯝꯂꯒ ꯃꯤꯑꯣꯏ ꯑꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯀꯔ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯀꯦꯇꯤ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯍꯁꯤꯁꯨ ꯑꯦꯟꯗꯤꯒ ꯃꯥꯏꯀꯦꯜꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯁꯤ ꯃꯥꯏꯀꯦꯜꯒꯤ ꯌꯨꯝꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯑꯣꯏꯗꯨꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯍꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯈꯤꯕ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯍꯁꯤꯅ ꯌꯨꯝ ꯑꯗꯨꯗꯩ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯍꯁꯤꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯗꯅ ꯍꯁꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯁꯤꯅ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯇꯥꯎꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯁꯤꯅ ꯇꯥꯎꯟ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯌꯨꯝ ꯑꯗꯨꯗꯤ ꯃꯤ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕꯅ ꯂꯩꯔꯝꯕꯗꯒꯤ ꯍꯁꯤꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯆꯪꯂꯛꯄꯗ ꯄꯥꯀꯔꯅ ꯍꯜꯂꯛꯀꯗꯕ ꯃꯇꯝ ꯄꯨꯡ 5 ꯑꯗꯨ ꯇꯥꯗꯨꯅ ꯍꯁꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯁꯤꯅ ꯂꯥꯛꯄ ꯑꯗꯨ ꯑꯆꯥ ꯑꯊꯛ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯎꯔꯝꯃꯤ ꯑꯃꯗꯤ "ꯍꯁꯤꯕꯨ ꯇꯥꯎꯟ ꯑꯁꯤꯗꯩ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯗꯥꯏꯅꯦ, ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯉꯥꯏꯐꯝꯗ ꯄꯥꯀꯔꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤꯗꯣꯔꯦ" ꯍꯥꯏꯅ ꯑꯆꯥ ꯑꯊꯛ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯍꯁꯤꯕꯨ ꯆꯥꯅꯕ ꯈꯔ ꯄꯤꯖꯔꯝꯃꯤ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯟꯗꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯂꯥꯛꯇꯨꯅ ꯍꯁꯤꯕꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯁꯤꯅ ꯀꯨꯜꯂꯒ ꯂꯩꯔꯤꯉꯩꯗ ꯑꯦꯟꯗꯤ ꯆꯪꯂꯛꯇꯨꯅ "ꯑꯩꯁꯨ ꯄꯥꯀꯔꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯂꯒ ꯂꯩ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇ꯭ꯔꯦꯟꯒꯤ ꯍꯣꯔꯟ ꯈꯣꯡꯂꯛꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯍꯁꯤꯅ ꯍꯧꯒꯠꯇꯨꯅ ꯂꯣꯜꯂꯒ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯄꯥꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯟꯗꯤꯅ ꯍꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯅꯍꯥꯛ ꯄꯥꯀꯔꯕꯨ ꯍꯜꯂꯛꯄ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯒ ꯂꯩꯔꯤ" ꯍꯥꯏꯕꯁꯤꯗ ꯍꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯒꯦꯠ ꯑꯗꯨ ꯑꯦꯟꯗꯤꯅ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯁꯤꯅ ꯑꯦꯟꯗꯤꯗ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯁꯤ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯁꯤ ꯃꯍꯥꯛꯀꯤ ꯉꯥꯏꯐꯝꯗ ꯐꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯀꯔꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯥꯎꯟ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯍꯁꯤꯕꯨ ꯂꯨꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯥꯅꯕ ꯈꯔ ꯍꯁꯤꯗ ꯄꯤꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝ ꯌꯧꯗꯨꯅ ꯍꯁꯤꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯒꯤ ꯃꯈꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯁꯤꯅ ꯃꯍꯥꯛꯀꯤ ꯍꯜꯂꯛꯈꯤꯗ꯭ꯔꯕ ꯃꯄꯨ ꯄꯥꯀꯔꯕꯨ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯇꯥꯕꯗꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯍꯁꯤꯒꯤ ꯃꯇꯥꯡꯗ ꯈꯕꯔꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯄꯥꯎ ꯐꯣꯡꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯂꯛꯄꯗꯩ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯅ ꯍꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯃꯇꯦꯡ ꯑꯣꯏꯅꯕ ꯄꯩꯁꯥ ꯃꯌꯥꯝ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯊꯥꯅꯔꯛꯂꯝꯃꯤ꯫ ꯄꯥꯀꯔꯒ ꯈꯪꯅꯕ ꯖꯄꯦꯅꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯁꯨ ꯍꯁꯤꯒꯤ ꯃꯇꯥꯡꯗ ꯈꯕꯔꯗ ꯄꯥꯎ ꯐꯣꯡꯂꯛꯂꯤꯕ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯖꯄꯦꯅꯤꯁ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯁꯤꯕꯨ ꯎꯅꯔꯝꯃꯤ꯫ ꯇꯥꯎꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯍꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯩ ꯍꯥꯏꯕꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯑꯆꯥ ꯑꯊꯛ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯁꯤꯗ ꯖꯄꯦꯅꯤꯁ ꯃꯔꯣꯜꯗ ꯍꯥꯏꯔꯗꯨꯅ "ꯑꯩꯍꯥꯛꯁꯨ ꯄꯥꯀꯔꯕꯨ ꯅꯤꯡꯁꯤꯡꯏ, ꯄꯥꯀꯔ ꯑꯐꯕ ꯃꯔꯨꯞ ꯑꯃꯅꯤ" ꯍꯥꯏꯅ ꯖꯄꯦꯅꯤꯁ ꯃꯔꯣꯜꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯁꯤꯅ ꯐꯥꯎꯔꯤꯕ ꯑꯗꯨ "ꯑꯩꯁꯨ ꯈꯪꯏ,
adubu Parker yumda amuk hana halaklaroi madu oidunasu Hachiko nahaknadi Parker bu halakpa ngaiba pamli natra matam sangna punsi nungsangna hingba ngambo ijaro Hachi haibu wafamsing asi Japanese professor aduna Hachi da yengduna hairame Hachi su professor aduna hairakliba adu munna yengduna tarame asumna Hachina numit khudingi Parker bu leptana ngaiba aduda asa athak yoliba mioi aduna Hachi da chanaba numit khudingi pijarame train station adugi mangda famduna Hachina halaklaroi Parker bu numit khudingi ngairiba adu yedingtha nakentha kaya ama haukhirame matam asi asum haukhibana Parker leikhidabagi sei tara subada mayum hongkhraba Parker gi nupi Katie town aduda amuk halaktuna mahaki mapuroiba Parker gi mongfamda laklame Japanese professor adusu Parker gi mongfam aduda laktuna lei kalame sahi tara asida Hachina Parker bu leptana halakpa ngairakpa aduda Parker bu uba fangdabadagi soktharaba Hachi ahal oisilami amadi lukthaduna mahaki ngaibamda lakpado sin asida urame Katie ga Japanese professor aduga train station aduda halakpada sahi tara faraba fawa Hachina mahaki ngaibamda Parker bu halakpa ngairaga lairamba adu ubada Katie angakpa fawraduna Hachi gi manakta changlaklame Katie na Hachida nahak hausi fawa Parker bu halakpa ngairaga lairi hairaduna mathangi train lakadaba adu aisu nanga punna ngairage haina Hachi bu konduna mahaki leikhidraba nupa Parker bu haujik fawa halakpa ngairamba adu ubada nungaitana Katie na hairame Hachi amasung Katie na unariba aduda asa athak yoliba mioi amadi train station adubu senariba mioi aduna ubada makhoisu nungaitaba farame masigi matungda sinasi haukraba Hachi ga naminakhiba photo sing ado school amada Hachi gi matangda wari liramba Katie gi masunupa Ronnie ga Katie ga photo sing ado yengminaduna haukraba matamda thokhiba Hachi yawba thodok sing ado photo ado yengduna Katie na Ronnie da wari libirame asumna inglaba matamgi un yamna kanna taba marakta Hachina masadu sukthana mahaki ngaibam aduda laktuna Parker bu train station aduda mayam tholakliba adugi marakta yawrakpra haina aroiba oina Hachina yenglamlaga mahaki mamit adu usankhirame Hachiko gi manglanda haukraba matamda flashback ta Parker ga punna harau tayam loina khibadu uraklami amadi aroibada train station adudagi mioi ama tholaklami mioi adu Parker oiramduna Hachi haina koroklami ahal oiraba Hachina mahaki mangak adu nongkhatuna yenglami amadi Hachina Parker gi manakta sensinduna Parker chongkhalambadu sin asida uri madudagi yamna arangba anganba maingal ama screen asida sin thungna uraklami amadi Hachina Parker bu ngairakhiba adu loiduna Hachi gi aroiba yahip tankhirami asumna camera gi angle adu nubidangi atiyada uladuna movie asigi hawrakpada hojiki matamda school amada Parker gi masunupa Ronnie kauba satra mana Hachi gi matangda wari liramba adu amuk ulakladuna Ronnie na mayam aduda hairami madudi mahaki grandfather Parker amadi Hachina wakhal setpa ningkhiba hongdaba asigi asengba artha adu karino haibasi makhoi anina aingonda tambirami madudi nahakna nungsikhriba kanaguma miyo adu sungkaw kautoloidabani haibasini wari sing asina maram oiraga Hachi si aigi hero adum oiraga punsi supa leigani haina Ronnie na mayam aduda aroiba oina hairami Ronnie gi wari adu tarubadagi class aduda leiriba satra sing adu emotional oiraduna hauno khuba khurami masigi matungda school bus tagi Ronnie kumdaraktuna maki mapa Michael amadi huinau amagana ngaiduna leiramba adugi manakta sanglame huinau adusu makhoina Hachi haina maming thonbirami sahi kharagi mamangda Hachina Parker bu halakpa ngaina bagidamak satkhiba rail track amada Ronnie ga huinau aduga punna satkibadu ulaga movie asi loisinki asum tongna asengba Hachiko adu Japan gi Odette hariba mafam aduda 1923 da poki Hachiko gi master Dr. Isabura Ueno Tokyo University da professor oiba mioi asi 1925 ki May thada sikhirami Hachiko gi master aduna sikhiba nonganba numit aduda Hachina Shibuya train station da amuk hana laktuna mahaki master adubu halakpa ngairami amadi mathangi sahi mapal adu Hachiko na master adubu halakpa ngaikhirami Hachiko na mahaki master adubu leptana sahi mapal ngairaklaba matungda 1934 gi March thada sikhirami
ngasimaksu Japan gi Shibuya train station aduda Hachiko na mahaki master adubu ngaikhiba mafam aduda mapu masakhangba ningkhiba hongkhidaba adubu ikai khumnabu utpoina Hachiko gi bronze statue ama khilli asumna Hachiko gi asengba samlappa wari adu mayamdu ulaga movie asi matang asida loisinki wari asi matang swaida lojare tabiriba khwai miyamna like subscribe comment amadi share tawiduna channel asibu pungning thogatpiyu amasung matung tarakpada hena nungai raba video kiyama thagatpa ngambo jage haina movies reveal manipur gi makai dagi aroibada nolukna ningsingjari